Noiba hanthabai oiradi yot yangna payu aduga thagatpa muscle build tawbagi oiragana yot lumna payu kaina haiba takhrabra adu tasingna direct around information ne yot yangna paibaga lumna paibaga karambani na phai habdo ai fajana khanganjarage mayam ai gi min khumujam startion kawe ai gym consistent oine sanaraga kg 10 hena weight loss tawkhre ai muscle build tawraga body transformation tawkhre ai fitness ki maramda pung lisingam hena research tawkhre ai isagi direct experience tagi amadi aina thijalubadagi khangjarappa knowledge mayam do mayam de am thina simple oiba loda da share tawjarke ngasi gi topic sina ko akoi swaida yamna hainariba noiba hanthabagi oiragadi yot yangna payu aduga thagatpa muscle build tawbagi oiragana yot lumna payu na hainariba sigi je tasingna aranbe information deba aranbe information je karigi lalibano habdo ai haijunge dane yot yangna paiba habisiga lumna paiba habisiga akoi saida khangnari je karino habdo hapet tentakna khangmina jem ko yot yangna paiba lumna paiba habise akoina thangaliba yot ki arumbudo aduna depend tawba nateba akoina tawba ngamiba repetition masingdo aduna neba depend tawrije for example nangje ko 50 kg bench press se 15 repetition tawba ngame haijeba adu regadi nangje yot yangna paire na akoi sai common sense da sumaina launa ganeba aduga amaromda munangna hojiki 50 kg chamana ba 50 kg do bench press tawba matamda 8 repetition khak tawba ngameba adu regadi nangje yot lumna paire na khana ganeba adudi yemoba akoina thangaliba yot ki arumbudo aduda nateba depend tawrije akoina tawba ngamiba repetition masingdo aduda neba yot yangna paiba lumna paiba na khadurije aduda akoi saida hainariba noiba hanthabai oradi yot yangna payu aduga thagatpa muscle build tawbagi organa yot lumna payu haije tasingna direct laliko sigi je study research da show tawrem ko nangna 5 te horaga 30 rep adi 5 to 30 rep range sigi manungda ameta da sana biba matamda nang chap manana dum muscle grow tawba ngamgani ba nangna ne close to failure da push tawbiraga di set to isam samna example am pisalabada nangna kg yankai bench press tawba matamda 50 repetition ngameba set ahum tawbireba duga seda grow tawba muscle do aduga ne nangna bench press 60 kg tawga repetition nipan set ahum tawdo chap manana muscle grow tawba ngamgani ba nangna close to failure da bu sana biba oiragadi chine ba wari je aduda akoi saida hainari je ko hoi chume akoi saida khakti nate mapalam da ju am hainara me smaina ko adi cutting tawbagi oiragadi higher repetition da sana gadabne aduga bulking tawba oiragana lower repetition da sana gadabne habdo ko hainara me adubu mayamna akhanga ei kaya na ko thola ga eh nang ido lale no ido lale sum dibang tawpadagi haina gidre ko akoi saida je dum hainari even ai imana ba le ko ma je handagi ju aingundagi ju hana gym sanarone ma akoi da ngan chak sana ba haitare aduda mana haire ko ai di cutting tawribani na repetition wanga sanena aina ha ba yot yang na payan haire ko aina nangi du lale nangi adu du aram information ne hoi nangna ai di repetition yam bajine hen nuai yot yang na pa ga repetition yam bajine nuai ga haijara ga yes adu di nang kasu ka bele te nangi apa mane nangi preference ne adu bu nangna cutting tawbugi oragadi yot yang na pa ga dabne habdo adu gi information du lale ko na ina di haige ko sini sino ma adu oragadi hoji ai amu yot yang na pa ga lumna pa ga karambani na phai habdo namoda chana gani habdo ai hajarage yot yang ba lumba habje makal mari thokna khaido aje ko kwai first da yot yam lumba jina 1 daina 5 pogi rep range se sigi jina yot yam lumbo helaje aduga yot khara lumba jina ne 8 to 12 rep range se sigi jida ohelaje ko aduga yot yang ba jina 12 daina 15 pogi rep range se sida ohelaje aduga kwai last na yot yang ba sigi jina ne 15 reps above se sigi ji ohelaje ko sida aina haijara ka dorije nangna kai gumba nangi goal je muscle build tawraga nangje b taper gi physique to adugi semgalake develop tawke isam samna aina pamjaba physique to haidare ne sexy ta ba physique b taper do aesthetic oiba do athletic ti na aesthetic hagi tawri ba yoji do soire aduda aesthetic oiba b taper do adugi do semgalake hairaga di ko na ahan bagi reference kwayam lumbado 1 and 5 do aduju to bigano aduga aroi bagi repetition 15 above to yo yam budo adugi ju to bigano ba ai maram ju bizarake ko ahan bagi yo yam lumba 1 and 5 bagi repetition do adugi do ina to bigano haije cd ta sing strength training to bu gangu na to wadabne ba moigi main focus se haidi si to gangu ji gi main focus di moji ya ai kan haurage na moigi strength ji hinga na to wadabne ba simani tawragani ko nangi muscle do yam thina best level da grow to banga moiba si haina nang muscle grow to banga moide habi nate ko akoi saida bo power lifter gi tapte sana ba masa kan ba myam do muscle yam phajana thokpani ko ai adu de hagi de ko adubu nang optimal di oroba kwaidagi best level da di yob nga moiba akoi na sanari ji di akoi na aina ngasa hajar gi do strength training gi nate ba power lifter gi khalaga sana ba nate ba aduna akoi de hypertrophy training do ina focus ena pi ga da ne ba aduga mo kwai last gi repetition yam wang bo do yo yam budo adu mo pai no
ꯍꯥꯏꯔꯤꯒꯤ ꯃꯔꯝꯁꯤꯅꯀꯣ ꯁꯤꯒꯤꯁꯦ ꯔꯦꯄꯤꯇꯦꯁꯟ ꯌꯥꯝ ꯋꯥꯡꯉꯛꯄ ꯃꯇꯝꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯨ ꯃꯁꯀꯨꯂꯔ ꯐꯦꯂꯔꯁꯦ ꯌꯧꯗꯕ ꯌꯥꯏꯑꯕ ꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯛꯀꯦ ꯅꯪꯁꯦ ꯁ꯭ꯀ꯭ꯋꯥꯠ ꯐꯝꯃꯦ ꯍꯥꯏꯔꯁꯦꯕꯀꯣ ꯁ꯭ꯀ꯭ꯋꯥꯠ ꯐꯝꯕ ꯃꯇꯝꯁꯤꯗ 30 ꯔꯦꯄꯤꯇꯦꯁꯟ ꯐꯝꯃꯦ ꯍꯥꯏꯔꯁꯦꯕ 30 ꯔꯦꯄꯤꯇꯦꯁꯟ ꯐꯝꯒꯠꯂꯛꯄ ꯃꯇꯝꯁꯤꯗꯅꯦꯀꯣ ꯅꯪꯅ ꯄꯥꯟꯍꯟꯅꯤꯡꯉꯤꯕ ꯃꯁꯜꯁꯤꯗꯤ ꯀꯩ ꯑꯣꯏꯔꯅꯤ ꯀ꯭ꯋꯥꯠꯅꯦꯕ ꯑꯩꯈꯣꯏꯒꯤ ꯐꯥꯏꯒꯟꯒꯤꯁꯤꯅꯦꯕꯀꯣ ꯀ꯭ꯋꯥꯠꯁꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯄꯥꯟꯍꯟꯅꯤꯡꯉꯤꯕ ꯀ꯭ꯋꯥꯠꯁꯦ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄꯅ ꯍꯥꯟꯅ ꯆꯣꯛꯊꯔꯛꯄꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯦꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯅꯪ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔꯅ ꯍꯥꯟꯅ ꯂꯤꯃꯤꯇꯤꯡ ꯐꯦꯛꯇꯔ ꯑꯣꯏꯔꯛꯄ ꯌꯥꯏ ꯅꯪ ꯑꯗꯩꯗꯤ ꯑꯣꯅꯤꯡꯉꯛꯄ ꯐꯥꯎꯔꯛꯄ ꯌꯥꯏ ꯏꯚꯟ ꯅꯪꯁꯦꯀꯣ ꯅꯪ ꯋꯥꯈꯜ ꯍꯥꯟꯅ ꯆꯣꯛꯊꯔꯛꯄ ꯌꯥꯏꯕ ꯔꯦꯄꯤꯇꯦꯁꯟ ꯌꯥꯝ ꯋꯥꯡꯅ ꯇꯧꯈꯠꯂꯛꯄ ꯃꯇꯝꯗ ꯑꯗꯨꯅ ꯅꯪꯒꯤ ꯇ꯭ꯔꯨ ꯃꯁꯀꯨꯂꯔ ꯐꯦꯂꯔꯗꯣ ꯅꯪꯒꯤ ꯀ꯭ꯋꯥꯠꯇꯨꯒꯤ ꯇ꯭ꯔꯨ ꯃꯁꯀꯨꯂꯔ ꯐꯦꯂꯔꯗꯣ ꯑꯗꯨ ꯌꯧꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯑꯇꯣꯞꯄ ꯐꯦꯛꯇꯔꯈꯩꯅ ꯍꯥꯟꯅ ꯅꯪꯁꯦ ꯆꯣꯛꯊꯍꯜꯂꯛꯄ ꯌꯥꯏꯕꯀꯣ ꯑꯗꯨꯅ ꯍꯥꯏꯌꯔ ꯔꯦꯞꯁ ꯍꯥꯏꯗꯤ ꯌꯣꯠ ꯌꯥꯝ ꯌꯥꯡꯉꯒ ꯔꯦꯄꯤꯇꯦꯁꯟ ꯌꯥꯝꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗ ꯁꯖꯦꯁ ꯇꯧꯅꯤꯡꯗꯦꯀꯣ ꯇꯧꯍꯟꯖꯅꯤꯡꯗꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯥꯏꯖꯔꯛꯑꯒꯦ ꯃꯌꯥꯝꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯧꯍꯟꯖꯅꯤꯡꯕꯁꯦ ꯍꯥꯏꯗꯤ ꯃꯤꯉꯩꯅꯁꯨ ꯌꯥꯝ ꯊꯤꯅ ꯆꯥꯟꯅꯅ ꯀꯃꯟ ꯑꯣꯏꯅ ꯇꯧꯅꯕꯁꯦ 8 to 15 ꯔꯦꯞ ꯔꯦꯟꯖꯁꯦ ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯇꯧꯕꯤꯌꯣꯕ ꯑꯩ ꯏꯁꯥꯃꯛꯁꯨ ꯇꯧꯖꯩꯑꯕꯀꯣ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯁ꯭ꯀ꯭ꯋꯥꯠ ꯐꯝꯕ ꯑꯣꯏꯔꯒꯗꯤ 8 to 12 ꯔꯦꯞ ꯔꯦꯟꯖꯁꯦ ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯐꯝꯃꯅꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯩꯗꯤ ꯂꯦಗ್ ꯑꯦꯛꯁꯇꯦꯟꯁꯟꯒ ꯇꯧꯔꯦ ꯍꯥꯏꯔꯤꯁꯤꯅꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ 12 ꯇꯩꯅ 15 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯐꯝꯃꯦꯕ ꯀꯩꯅꯣ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝꯁꯨ ꯑꯩ ꯑꯁꯦꯡꯒꯤ ꯁꯤꯃꯗꯤ ꯌꯥꯝ ꯊꯤꯅ ꯃꯌꯥꯝꯗꯅꯦꯀꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯒ ꯒꯣꯜꯒ ꯃꯥꯟꯅꯕ ꯑꯣꯏꯔꯒꯗꯤ ꯐꯤꯖꯤꯛꯇꯣ ꯗꯦꯕꯂꯞ ꯇꯧꯔꯛꯄ ꯕꯤ ꯇꯦꯄꯔꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯕꯤ ꯇꯦꯄꯔ ꯑꯗꯨꯝ ꯈꯔ ꯄꯜꯂꯛꯑꯅꯤꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯗꯣ ꯑꯗꯨꯒꯤ ꯐꯤꯖꯤꯛꯇꯣ ꯑꯗꯨ ꯗꯦꯕꯂꯞ ꯇꯧꯕ ꯑꯣꯏꯔꯒꯗꯤꯀꯣ ꯅꯪꯅꯅꯦ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯕ 8 to 15 ꯔꯦꯞ ꯔꯦꯟꯖꯇꯣ ꯑꯗꯨꯗ ꯁꯥꯟꯅꯕꯤꯌꯨ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯑꯣꯏꯒꯅꯤꯅ ꯑꯩ ꯊꯥꯖꯩ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯑꯦꯀꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩ ꯑꯃꯁꯨ ꯍꯥꯏꯔꯝꯒꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯗꯛ ꯂꯥꯎꯅ ꯌꯦꯛꯈꯥꯏꯅꯕꯤ ꯑꯩꯒꯤꯗꯤ ꯌꯦꯛꯈꯥꯏꯅꯕꯤ ꯈꯔ ꯊꯣꯛꯂꯛꯀꯅꯤꯀꯣ ꯑꯗꯨꯝ ꯑꯩꯒꯤꯗꯤꯀꯣ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯁꯤꯌꯔ ꯇꯧꯕ ꯋꯥꯅꯦꯕꯀꯣ ꯑꯩ ꯑꯃ ꯍꯥꯏꯒꯦꯕꯀꯣ ꯅꯪꯉꯣꯟꯗ ꯑꯩꯒꯤꯁꯦ ꯆꯥꯟꯅꯗ꯭ꯔꯒꯗꯤ ꯅꯪꯒꯤ ꯆꯥꯟꯅꯕꯗꯣ ꯑꯣꯏꯅ ꯇꯧꯕ ꯍꯥꯏꯅꯦꯕ ꯑꯩꯅ ꯅꯉꯣꯟꯗ ꯁꯤ ꯇꯧꯗ ꯌꯥꯔꯣꯏꯅ ꯍꯥꯏꯔꯣꯏꯕ ꯃꯔꯝꯗꯤ ꯃꯤꯅꯦꯕꯀꯣ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯐꯩꯌꯦꯅ ꯈꯟꯕ ꯃꯤ ꯑꯩꯅ ꯊꯥꯖꯕ ꯃꯤ ꯑꯃꯅ ꯍꯥꯏꯔꯒꯁꯨ ꯑꯩꯉꯣꯟꯗ ꯆꯥꯟꯅꯗ꯭ꯔꯒꯗꯤ ꯑꯩ ꯇꯧꯔꯣꯏꯕ ꯁꯨꯡꯇꯧ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯅꯣꯏꯁꯨ ꯅꯁꯥꯒꯤ ꯗꯤꯁꯤꯖꯟꯁꯨ ꯈꯔ ꯂꯦꯞꯆꯧꯕ ꯑꯗ ꯑꯩꯅ ꯍꯥꯏꯔꯒꯗꯣꯏꯁꯦꯀꯣ ꯅꯪ ꯁꯨꯝ ꯁꯥꯟꯅꯈꯠꯂꯛꯄ ꯃꯇꯝꯗ ꯅꯪ ꯅꯁꯥꯅꯗꯨꯝꯅ ꯔꯦꯐꯔꯦꯟꯁꯁꯦ ꯅꯪ ꯅꯁꯥꯅꯗꯨꯝꯅ ꯈꯪꯖꯔꯛꯀꯅꯦꯕ ꯁꯤꯅ ꯅꯨꯡꯉꯥꯏꯌꯦ ꯑꯩꯒꯤꯗꯤꯅ ꯑꯗꯣ ꯅꯪ ꯏꯁꯇꯥꯔꯁꯟꯅ 8 ꯇꯩꯅ 15 ꯐꯥꯎ ꯇꯧ ꯍꯥꯏ ꯑꯗꯩ ꯁꯤꯗꯩꯗꯤ ꯍꯦꯟꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯩꯁꯤꯕꯣ ꯀꯥꯏꯔꯒ ꯈꯜꯂꯨꯅꯣꯕ ꯑꯗꯨꯗꯤ ꯅꯪ ꯔꯦꯄꯤꯇꯦꯁꯟ ꯋꯥꯡꯉꯒ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯔꯒꯗꯤ ꯅꯪ ꯇꯧꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯩꯅ ꯉꯁꯥꯏ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗ ꯍꯥꯏꯈꯤꯕꯗꯣ ꯅꯪꯅ ꯔꯦꯄꯤꯇꯦꯁꯟ ꯌꯣꯠ ꯌꯥꯝꯅ ꯄꯥꯏꯔꯒ ꯔꯦꯄꯤꯇꯦꯁꯟ ꯋꯥꯡꯒꯦ ꯍꯥꯏꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯣ ꯅꯪꯉꯣꯟꯗ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯆꯥꯟꯅꯔꯒꯅꯦꯕ ꯅꯪꯅ ꯅꯨꯡꯉꯥꯏꯖꯔꯒꯗꯤꯀꯣ ꯑꯗꯨꯅ ꯇꯧꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯑꯦꯛꯁꯔꯁꯥꯏꯖꯇꯁꯨ ꯑꯗꯨꯝ ꯑꯦꯛꯁꯔꯁꯥꯏꯖ ꯊꯣꯛꯂꯛꯀꯅꯤꯀꯣ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯏꯁꯥꯃꯛꯄꯨ ꯑꯩꯅ ꯔꯦꯄꯤꯇꯦꯁꯟ ꯋꯥꯡꯅꯣꯅ ꯍꯥꯏꯁꯦ ꯑꯩ ꯑꯦꯛꯁꯔꯁꯥꯏꯖ ꯑꯃꯗꯤ ꯔꯦꯄꯤꯇꯦꯁꯟ ꯋꯥꯡꯅ ꯄꯥꯏꯑꯕ ꯀꯩꯒꯤ ꯑꯦꯛꯁꯔꯁꯥꯏꯖꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯐꯦꯁ ꯄꯨꯜ ꯇꯧꯕ ꯃꯇꯝꯗ ꯔꯦꯗꯤꯌꯦꯜꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯄꯥꯏꯕ ꯃꯇꯝꯗꯗꯤꯀꯣ ꯑꯩꯁꯦ 15 20 ꯐꯥꯎꯒꯤ ꯔꯦꯞ ꯔꯦꯟꯖꯁꯦ ꯁꯤꯗ ꯁꯥꯟꯅꯩꯑꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯔꯦꯗꯤꯌꯦꯜꯒꯁꯤꯗꯤꯀꯣ ꯅꯪꯅ ꯌꯣꯠ ꯂꯨꯝꯅ ꯄꯥꯏꯔꯨꯔꯒꯗꯤꯀꯣ ꯀꯩꯅꯣꯅ ꯁꯤꯅ ꯇꯧꯒꯗꯕ ꯃꯊꯧꯗꯣ ꯀꯩꯅꯣꯅ ꯑꯣꯏꯅ ꯇꯧꯔꯦꯕ ꯇ꯭ꯔꯦꯠꯅ ꯑꯣꯏꯅ ꯃꯊꯧ ꯇꯧꯔꯦꯕ ꯑꯗꯨꯅ ꯇ꯭ꯔꯦꯠꯇ ꯑꯣꯏꯅ ꯄꯥꯜꯂꯦꯕ ꯍꯦꯛꯇ ꯑꯗꯨꯅ ꯔꯦꯗꯤꯌꯦꯜꯁꯦꯀꯣ ꯑꯩ ꯐꯦꯁꯕꯨꯛꯒꯨꯝꯕ ꯇꯧꯕ ꯃꯇꯝꯗ ꯌꯣꯠ ꯌꯥꯡꯅ ꯄꯥꯏꯔꯒ 15 20 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯇꯧꯋꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯦꯛꯁꯦꯞꯁꯟ ꯑꯗꯨꯝ ꯅꯪꯁꯨ ꯑꯦꯛꯁꯔꯁꯥꯏꯖ ꯑꯃꯅꯤ ꯊꯣꯛꯂꯛꯄ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯩꯗꯤ ꯅꯪ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯅ ꯉꯁꯥꯏꯒꯤ ꯌꯣꯠ ꯌꯥꯝ ꯂꯨꯝꯅ ꯄꯥꯏꯕꯗꯣ ꯏꯃꯥꯟꯅꯕꯈꯩꯒ ꯉꯁꯤꯗꯤ ꯁ꯭ꯀ꯭ꯋꯥꯠꯁꯦ ꯀꯌꯥꯝ ꯀꯟꯒꯦ ꯌꯦꯡꯊꯣꯛꯁꯦ ꯀꯦꯖꯤ 110 ꯐꯝꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯀꯦꯖꯤ 130 ꯐꯝꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯄꯔꯁꯣꯅꯦꯜ ꯔꯦꯀꯣꯔꯠ ꯈꯪꯗꯣꯛꯁꯤ ꯕꯦꯟꯆ ꯄ꯭ꯔꯦꯁ ꯇꯧꯒꯥꯏꯁꯤ ꯀꯥꯏꯅꯒ ꯑꯗꯨꯗꯤ ꯑꯦꯟꯖꯣꯏꯃꯦꯟꯅꯦꯕ ꯅꯪ ꯅꯣꯡ ꯐꯥꯗꯣꯛ ꯀꯩꯁꯨ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯔꯦꯞ ꯔꯦꯟꯖꯇꯣ ꯌꯥꯝꯗꯕꯤꯗ ꯇꯧꯕ ꯑꯗꯨꯗꯤ ꯅꯪ ꯖꯤꯝ ꯁꯥꯟꯅꯕꯁꯦ ꯍꯦꯟꯅ ꯐꯟꯕ ꯑꯣꯏꯈꯠꯂꯛ ꯅꯨꯡꯉꯥꯏꯈꯠꯂꯛꯇꯣꯏꯅꯦꯕ ꯑꯗꯨꯒꯨꯝꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯅꯪ ꯀꯃꯟ ꯑꯣꯏꯅ ꯑꯗꯨꯝ ꯅꯨꯡꯇꯤꯖꯥꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯩꯅ ꯍꯥꯏꯖꯕ 8 ꯇꯩꯅ 15 ꯐꯥꯎꯗꯣ ꯑꯗꯨꯒꯤꯗꯣ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯅꯪꯒꯤ ꯆꯥꯅꯕꯗꯨꯁꯨ ꯊꯣꯛꯂꯛꯀꯅꯤꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯆꯥꯅꯕ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯁꯦ 8 ꯇꯩꯅ 15 ꯐꯥꯎꯗꯣ ꯑꯩꯅ ꯍꯥꯏꯔꯣ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯌꯥꯝꯕ ꯑꯗꯨꯝ ꯆꯥꯔꯦ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯅꯣꯏꯁꯨ ꯑꯗꯨꯒꯤꯗꯣ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯁꯤꯅꯦ ꯂꯣꯏꯔꯦ ꯋꯥꯔꯤ ꯑꯃ ꯔꯦꯄꯤꯇꯦꯁꯟꯒꯤ ꯃꯇꯥꯡꯁꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏ ꯍꯧꯒꯠꯂꯛꯄꯗ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯑꯃꯨꯛꯀꯁꯨ ꯔꯤꯃꯥꯏꯟ ꯇꯧꯖꯔꯝꯃꯒꯦ ꯅꯣꯏꯕ ꯍꯟꯊꯕꯩ ꯑꯣꯏꯔꯒꯗꯤ ꯌꯣꯠ ꯌꯥꯡꯅ ꯄꯥꯏꯒꯗꯕꯅꯤ ꯑꯗꯨꯒ ꯊꯥꯒꯠꯄ ꯃꯁꯜ ꯕꯤꯜ ꯇꯧꯕꯒꯤ ꯑꯣꯏꯔꯒꯅ ꯌꯣꯠ ꯂꯨꯝꯅ ꯄꯥꯏꯒꯗꯕꯅꯤ ꯍꯥꯏꯕꯗꯣ ꯂꯥꯜꯂꯦꯀꯣ ꯇꯁꯦꯡꯅ ꯂꯥꯜꯂꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯂꯩꯇꯦ ꯉꯁꯤꯗꯒꯤ ꯈꯪꯖꯟꯕꯤꯍꯧꯔꯣ ꯁꯤꯅꯦ ꯋꯥꯔꯤ ꯑꯕꯨ ꯂꯣꯏꯁꯤꯜꯂꯁꯦ ꯑꯩ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯗꯨꯝ ꯐꯤꯠꯅꯦꯁꯀꯤ ꯃꯔꯝꯗ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯕ ꯃꯌꯥꯝꯗ ꯌꯥꯝ ꯊꯤꯅ ꯁꯤꯝꯄꯜ ꯑꯣꯏꯕ ꯂꯣꯟꯗꯥꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ